ngasi ayuk Sengmai Police Station na konba Leimakhong Army Camp yauramdai da leiba Premnagar khulda phaulo basang luba mitai macha ani kokilan hoba singna farure khudakta Leimakhong Army ki team amana operation chathaduna mioi animak tekta kaidana kanwa ngamkhre thaudog asi ngasi ayuk pung 3 kunthra helakpa adwai da thokibane Kokilan hoba singna phazilurba mioi ani adude kanto saval-dagi Laitonjam Kuber Maitai chahi yankhai ge mari apokpa laikhidraba Laitonjam Ivo Pisak Maitai amade khul adumaktadagi Lauriyam Nilakanta atopa ming Sanathoi chahi kunhumdoi apokpa El Sarat kawi haire Kokilan hoba singna phazilurba Lauriyam Nilakantana Tom TV ga akhanana unaba amada phongdorakpagi matung ina ngase yupung 3 kunthra rom tarakpa adwaida Nilakantagi laikai da leiba Laitonjam Kuber kauba mioi amana Premnagar ge khuldagi phau loba chatlusi haiduna Nilakantagi diesel auto da chatminakhe makhoi anina Premnagar hek yaubaga phau thamliba yum adugi so thiba khangdabadagi Kuber na Nilakanta mafam aduda leiramo thangnaba yum singda so thamfam hanglugi haina mafam adu thadoklaga chatke ngayhak leiraga yum adugi so laururaga Kubersu mafam aduda halakhe adubo ikhang khanghaudana kuki macha ani laklaga nakhoi kaidoba laklino haina hanglakhe maduda Kuberna phauloba lakpani haina khumkhe kuki macha ani aduna phone tawduna makhoigi mi kharada mafam aduda kaukhe tungda Kuber amadi Nilakanta animak kuki macha sing aduna yum amada punchillaga wari shanakhe wari ngayhak sanaramlaga makhoi animak makhong makhut amadi mamit punchillaga thamkhe minute 10 rom makhoi masel kuki londa wari sanaraga yum madugi mapanda thokhe ngaihaki matungda makhoina leiriba ka aduda Leimakhong Army gi personnel sing sanglaktuna makhoi ade rescue tawduna tekta kaidana mafam adudagi puthorakhi bani haina mahakna Tom TV da makhata na phongdorakhe ayuk pung 3 makhai da ma majana phaulo sina harakpatari chatmi chaluba chala mafam ji jawkanda moigi koki ma nahani tholaga kemta de harakte mit padimun yenge khoida doga ma majung leitaba tanja moiba ma me so ma ga so jong thi saluba aduda koki ani jina padimun yanga moigi ahanda phone paungaraga koje moi handola ga koje manung da pasalle moi yumam da pasalaga ahamdadi wari kha sanarame ba hanjega ai ga di sanade ba hanjega sanarame duga ngalaga thawina dum pullaga dum imungda pasalaga mitam pulle tunga phamalaga dum ami sing aga dum thong tawre ai hayau tre bo ji mui katta ji kamu to sai ne matin kitang pangbiyo ana haram ga di mui pang to le ba sai mui sale Nepali ka kaino ga marak ne ba ko marak sin Nepali marak ne ba kai le di phaulo tu sina moi ni yum Nepali ki yum mamang da apu ka tai na re yum manga ta mane moi mitei khoi di chapam ne ti sing hani chile khong da chingmang da ka ge matam sida swaina thing ne ko adu moi gi de dum chingmang mong da dum chappa khotpa dum chathok sin tawri